ngasi phongkhibasi phongsingi maroibi ipausing myamna thamjige ahamada Rajasthan BJP lusingba kaptuna hatkhre Rajasthan ki Bharatpur BJP lusingba ma kaptuna hatkhre haina police na ngasi ningthokaba numita phongdokre hauju pawa masakhang ngamdriba miat pasing adu bite ani amasum car singda lakhi numaijing numidangda Kirpal Singha kauba BJP lusingba duna circuit house tagi mayumda halakpada thaudoru thokibani haina makoina haiki Kirpal Singha si Bharatpur ki BJP MP Ranjita Kohaligi naknabamani amasum eteka duda nomoi maru taret mongona panki mahak Divisional Railway Users Consultative Committee member amane amasum Kisan Morsa gi hana gi wang ramani ma government hospital RBM hospital pukhatpada doctor singmak siraga purakle hana lauthokre hanasu pausna phongdorakli Makasa tarak poina to papamana Junta gi military na Myanmar Bangladesh ngamkhei da lepa leitana air strike sataduna AA gi mathakta attack tori Mawongdau township ki awang thangba Rakhine state ta leiriba Arkan army gi mathakta Junta linga ki lanmising na lepa leitana air strike na singba sathaduna makhal makha ke gi attack satharakli haina local source amada phongdokre Myanmar Bangladesh border gi Milestone 40 ki manakta leiba Myanmar gi miyosina phongdorakpada Myanmar gi lanmising Arkan army singi gi mathakta numaijin numi ki ayupung mapan tabada gi leptana nungthakta gi landaba yauna makhal makha kya gi attack sataba horokhibani haina phongdorakli haukiba yumse kaisa numit phawbada Arkan army na Milestone nifu gi manakta leiba Junta troop ki base ke madu lokshinduna thamadana tana Junta gi lanmi taraga mapan su khatkibani madudana tana mapha maduda makoina sijinaramba yamlaba khusu kulai singsu makoina phangkibani thaudo asigi damak matungda Myanmar gi lanmi singna helicopter sijinaduna hokiba numaijing numitagi mapha maduda leiba Arkan army sing mathakta leptan nomai kapsinba horakhi makhoi gi helicopter sing adu ahanbada jura ama laklaga kapa yaba nomai bomb na singma kapsilamlaga hankhiba mikupta atopa helicopter jura ama muk paishilakuna makhatana attack sathabagi thabak pangthoki makoina arwan lanmi sing mathakta attack sathaba matamda makhogi nomai sing brush tawduna leptana kapthaki hainasu maphamazura leiba local gi misamana Myanmar now pauksi gi paumi da pautamki Hauzi Myanmar lanmi singna leptana air strike sathariba maphamasi Bangladesh Myanmar border oiriba Milestone 37 dagi Milestone 44 gi manungda leiba Thinbaw hala amadi mi tai hairiba maphamasi dani nakal ani gi oiba lanthengna baduda akanba makhol gi bom pokhaiba madi nongoi maru sing leptana exams tawna bagi makhol sinaninki Buthi down the labor local gimisam amana phongdorakpada Myanmar gi military command number 15 gi makhada fighter jesing pasilaktuna nongthakta gi numai kya kap tharaktuna attack sa tharakpa horakre haba wafam su phongdorakhi haukibirai nimita state na control toba media ma gi report na phongdorakpada Myanmar gi military singna makhoi gi mangkhraba base ke madu amuhana lokshin bangamna ba Arkan army gi mathakta akan mamong attack sa thana ba honari haina su phongdorakli Bangladesh news outlet na phongdorakpada hauju oiriba Myanmar gi kanglu masil gi irang sina yumlona bada leiriba Bangladesh ki ngamkhei di hena asu apan amadi lan gi saithing phangadra haibigi singnaba ngamkhei gi mafam da leiba Bangladesh singda section na leinaba poktak pikre Bangladesh ki Cox Bazar leiba news agency amana phongdorakpada Myanmar gi lanmi singna Arkan army gi mathakta sathaba bong gi attack amadi air strike na singba kya do Bangladesh ki maikai romda amadi ngamkhei lanchina bom tashilakpa amadi nomai kapsilakpa gi mawong sing tasing uba phangi haina phongdorakre masiga mari leinana Bangladesh ki lieutenants colonels Faizur Rahmana Moaki border guard Bangladesh ki lanmi singa puna deploy tawduna Myanmar gi military singa Bangladesh ki air space amadi territory da niam lana sangsilakpa gi damak madu thingnana ba sapsana sem saba loikre hainasu pausna makhatana phongdorakli thaudo siga mari laina Bangladesh ki foreign ministry na Myanmar gi ambassador Ong Kiau Moibu ngarang nomaisin numita ahumlak suboina samon tawduna kokotkre amasum ambassador aduda ministry gi mekedi gi handaka thana ahumlak suboina Bangladesh ki ngamkhei manungsana Myanmar gi bom amadi nongmaising kapsilakpagi matangna sapsaba report pirakna ba khankhraidi oiragliba thawong asida Arkan army gi mekedi gi phongdorakpada Myanmar Bangladesh ani gi marakta leiriba Milestone 40 gi marakta hauji sathariba lanfam amadi Myanmar lanmising Arkan army gi mathakta air strike yauna attack ya satharagliba sida misam ahum hatkre madugi manungda sahi marida ngairiba angang ama yauna sienkhre amasum mamangi August 19 nasu Marapur township ta
maram sadan attack satakhibani hainasu phongdorakre hainasu pausna palakli atopa paw mana isingdagi paikhatpa yaba plane macha ama kaibada miyo ama sikre nipana thiba khangdre Washington gi awanglom da mile kunthra rom chalaga leiba motini beda isingda tawduna leiba plane amadi isingdagi thawgatuna paiba yaba plane ama kaibagi thawdokta maduda tongba miyo ama sire haiba confirm tawre duga nipana mana thiba khangdana leiri haina US Coast Guard official oiba paw mana phongdorakre Asibaksa amadi thawdok thokpam adudagi phangba ngamdre amasum tongan agency sing khudam oina Island Counting Sheriff Snohomish County Sheriff amasum Coast Guard singna mutini beda sangsinduna mangkiba miyoi singadu fangnana akan mamong rescue operation chathari amasum flight rather 24 gi mod matungina amasum flight plane adu sai yankhaiga manga suraba Habilens Canada DIC-3 Otter plane ni haina phongdorakre US Coast Guard thamlakpa wafamda floating plane adu irai namitegi harbor dagina settle Tacoma International Airport tamna pairakhibani airport asigi mathakta plane asi kaidregi mamangna minute 13 koina paidunu leirami haina su phongdorakli Atopa tentakpa pawmana pressure amagi makhada aibu lakshinana bo honakiba CBI officer suicide tawdunu sijakre Deputy Chief Minister Sisodia Delhi Deputy Chief Minister Manish Sisodia bu lakshinana ba pressure phangkiba CBI officer adu masa matumna sijakre haina mana claim tawkre Mana Prime Minister Narendra Modi bu su attack tawraduna MLA sing laiduna BJP na sasan tawdaba atai government sing tangdu laitadana bo honari haina moral sikhi Mamang saigi na November thada puthorakhiba Delhi excise police semada aron ma kya tawkhri haina moral siduna madubu thigana ba FIR ama register tawraba matungda Sisodia gi Delhi da leba mayumda red chathaki CBI officer amada pressure piduna ma po aranba case amada phana bonaki adubu ma nominini gi mamangna suicide tawduna sijakre masi tasena lebak thibani ai yamna nuaitaba poi haina press conference amada Sisodia na haki Aina Prime Minister da karigidamo officer singbu asugyamna pressure piribano asiguma pressure asina makoina ka henjinba khongtang asida thangjinjakhibani maangna pamlagana aibu phabiyu adubu aikogi officer singi imung manungdi mang takhanbiganu haina maangna haki Operation Lotus asi khaktara center na tawri basi haina maangna makhata na haki amaronda aranba case na makpu lakshinana bo hona ba pressure phangkiba CBI officer adu masamatum sijakre haina Sisodia gi claim adu CBI na reject tawkre ngasi CBI na hai makhoi gi deputy legal advisor Jitendra Kumar gi thawdo aduga Delhi excise scam probe aduga mari lenade CBI na Sisodia gi claim adu yakidre loina namadu makhoi bulan uhonna na bu hona bane amadi haujik Delhi excise police case ki investigation thari basigi mayon hongkhina bo hona rakone haki CBI na yamna kana Sisodia gi wapam adu yaningda bo phongdoki amasum singlem lab officer laikidra ba Jitendra Kumar case asigi investigation tori basiga mari lenade haikenasu pausna phongdorakli